ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ NPPꯒꯤ MLAꯁꯤꯡ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯧꯒꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯉꯁꯤ NPPꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯪꯂꯛꯈ꯭ꯔꯦ। ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯪꯂꯛꯈ꯭ꯔꯕ NPPꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯂꯕ ꯍꯧꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯈꯤꯕ 𝗟.𝗝𝗔𝗘𝗡 ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯈꯤꯕ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯅꯤ। ꯑꯇꯣꯞꯄ ꯃꯤꯑꯣꯏ 8 ꯑꯗꯨꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ex-ZP ꯃꯦꯝꯕꯔ 𝗟.ꯎꯄꯦꯟꯗ꯭ꯔ ꯁꯤꯡ, ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ 𝗟.ꯙꯤꯔꯦꯟ, ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯗꯒꯤ ꯍꯥꯟꯅꯒꯤ ꯖꯦ.ꯑꯦꯁ.ꯌꯨ 𝗟.ꯃꯇꯛ ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯖꯣꯟ ꯁꯤꯡ, ꯁꯤꯡꯖꯃꯩ ꯋꯥꯔꯗ ꯅꯝꯕꯔ 15ꯒꯤ ex-ꯀꯥꯎꯟꯁꯤꯂꯔ 𝗟.ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ, ꯁꯤꯡꯖꯃꯩ ꯋꯥꯔꯗ ꯅꯝꯕꯔ 17ꯒꯤ ex-ꯀꯥꯎꯟꯁꯤꯂꯔ R.K. ꯁꯁꯤ, ꯁꯤꯡꯖꯃꯩ ꯋꯥꯔꯗ ꯅꯝꯕꯔ 17ꯒꯤ ex-ꯀꯥꯎꯟꯁꯤꯂꯔ ꯑꯣ. ꯅꯤꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯋꯥꯔꯗ ꯅꯝꯕꯔ 16ꯒꯤ ex-ꯀꯥꯎꯟꯁꯤꯂꯔ ꯑꯦꯜ. ꯔꯣꯃꯦꯟ ꯁꯤꯡꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ, CWCꯒꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯉꯝ, CLPꯒꯤ ꯂꯤꯗꯔ ꯑꯣ. ꯏꯕꯣꯕꯤ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CLCꯒꯤ ꯂꯤꯗꯔ ꯑꯣ. ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯔꯝ 2 ꯐꯥꯗꯨꯅ ꯆꯍꯤ 10 ꯍꯦꯜꯂꯛꯂꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ BJP ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯛꯄ ꯆꯍꯤ 9 ꯐꯥꯖꯤꯜꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯑꯃꯠꯇꯗ ꯃꯅꯤꯄꯨꯔꯗ ꯊꯥ 13 ꯍꯦꯟꯅ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯜ BJP ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯕꯗꯤ ꯁꯣꯂꯨꯁꯟ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯀꯥꯟꯗ ꯁꯣꯂꯨꯁꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯑꯅꯤꯗ ꯍꯥꯠꯅ ꯁꯨꯅꯔꯤꯕ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯑꯥꯏꯟꯅ ꯌꯥꯗ꯭ꯔꯕ ꯅꯣꯡꯃꯩ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ BJP ꯂꯩꯉꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯍꯥꯠꯅ ꯁꯨꯅꯔꯤꯕ ꯑꯁꯤ ꯈꯥꯝꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ BJP ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯔꯥꯖꯤꯕ ꯒꯥꯟꯙꯤꯅ ꯃꯤꯖꯣ ꯑꯦꯀꯣꯔꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯃꯇꯝꯗ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝ ꯇꯥꯜꯂꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯕꯨ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯤꯈꯤꯗꯕꯒꯨꯝ ꯍꯧꯖꯤꯛ BJP ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯉꯦ ꯍ꯭ꯌꯨꯖ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯣꯐ ꯗ꯭ꯔꯒ ꯐꯥꯔꯛꯑꯦ ꯃꯣꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯑꯕ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯗ꯭ꯔꯒ ꯄꯨꯔꯛꯑꯦ ꯃꯣꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤ ꯄꯨꯂꯤꯁꯅ ꯗ꯭ꯔꯒ ꯄꯨꯔꯛꯑꯒ पुलिस इन्वेस्टिगेशन तौनी है ताकि कनानोब थाजदोइसे असौब क्वांटिटी पुरपदो अमुक्तंगी सेंट्रल एजेंसी न्यूट्रल एजेंसी दा अमुक्तंगी सिनोब्र मोय प्रजासिंगना कयाम लावी असेंबली कयाम लावी मोय सिनब्रा मोय दे आर सिंसियर इनफ इमीडिएटली मोय सिनको अखोई की गवर्नमेंट लेगदि मयाम खंबिरमगनी पलेंदा आर्मी की मेजर कैप्टन of Pablo immediately अकोई CBI दा सेंट्रल एजेंसी दा सिरे अमरमदा पार्टी असिदा अमु हन्ना चंगलक्लबा 𝗟.𝗝𝗃𝗡 फोंदोरकपदा महाकना यामना नहा ओइनिंगै मतमदगे कांग्रेस पार्टी असिदा यावदुना थबक थौगाई कया पुदुना लाखि अदुबो ngayaki oiba misunderstanding dage party asi matam khara thadokduna NPP da yauduna minister fawba oirure mahaka NPP ga party ga wakhal chanaraktaba amade manipur miyamgi thawaina NPP dagi hena lui khalaktuna party asi thadokduna amu hanna INC da halaklibane mahana party gi oiba wakhalon kayadi khenarabasu mioiba haiba asi chapmanaba ngaktane haibagi wakhalonda thabak tawduna laklibane amade lamdam asida mioiba aikhoi masel punchin bangamdana leiriba asi yamna laibak thibane haiki नहीं बीही बच्चीं से अतः दिखारी का मुद्दे का मतलब चीन नीरे चाल से चीन को चाक बने चाटो कर मतुंग दा
nongalagay sa mga piyo lai, ang sipin, nongalagay sa mga piyo lai, at sipin, board kami lai, kung ano, mga nagsiba tadi, piyo na, magtapos piyo ito, baga na, mga nagpiba ito, isa ako ito, ng bas mo, ng mga, katawin na check piyo, nangin piyo mga piyo, ako yung matiging mo, lalaki itong doon, kaya ka din, ako yung wakan bukal hugog siya, ako yung mong tanong takot siya, in the fight of siya, we should believe only in one truth. Thought ang batang laisi, pero ano, kaya yun ang laisi, sina, pangagalang, pantawagalang, makalkig, makalondo, madadadun, kaya na, ay nabi, tamaga madun, hindi ko ito, pangkong na, laisi. Kasi aja na kayo, sina, sina, from time to time, well, sinarkada ko matagi, tawag na ang lang mani, madadapoy, ayasu, ayasu, kaya pagkichin mo ng mga tamang siya na, ito, sinapalaras, tinamaga madun, Hindi na di mo na hajar kan